माइबना अदुदी नोइदा लाक्लंबा माइबदुना नखोइदा फजना सानहरगा थममेने कुमार हाइबदी ओजा माइबना सुंतौबनीदा अथौरी यालगा सीब हु थकलगा सीब मखोइगी थौइसिनी बुत सानब माइबा माइबीना याम पामलिबसी अदुना नंगी लाइखिद्रब नचानुपादु थवाय अदु माइबदुगी मनाक्ता सोइदना लैरमगनी अदुगा हौजिक लैरिबा नुपीसिना माइबदुना यामना चेक्सन्ना थमलंबा पोसकनी कुमार माइबसी वासी ताबदा सावरगा कुमार ममा माइबदुगी मयुम खंब्रा मिउस्तबा माइबदुना इबुंग कुमार अमुंतंग तपथको अथबक असि यामना इंगना चिकना तौगदबनी करिगुंबा माइबदुना खंखिबा ताखिबा थोकलबदी नखोइ इमुंगसी अमुक हन्ना अवाब ताना तलक्सिदा अबोना माइबसिदा अबो इपु आई ज्ञान ताबा ngamdre हाइबदी माइबदुना लैखिद्रब आई इनाउ नुपादुगी थवाइदु पुरगसु माना इमुंगसिदा नुपि अम्मा थममलिबसिगी मरमसिना करिना माइबना मसी उसिन सिंतोकपा कौई हाइबदी हौजक हौजिक नखोइदा लैरिबा नुपि असि माना हाना सानरंबा बुतनी नुपि असि नखोइदा थमलमलगा ननाउ नुपादुगी थवाइदु पुरगा चक्खिबनी लाइरमलेंदा थादबीदा माना पुखिबनी तलक्सिदा थंबाना थोबीबु कौकौदना कपलगा थंबान इसा थोबीदो ngasa युक्तगी करीमता चाद्रिबनी मसादो परमलगनी माइबना इबेमा कपकन अंगांगदो करीमता तौबा मसाबुदी खर सोकन तौगदबु महाक युमदुदगी मपान थोखनबा यादिको कुमारना ओजा अंगांगदुदा चंगलिबा लाई फतबा दुदी मतौ करमना तांथोकनी अमाइबना ngasi mabli mabli tawrokpaduda lai amutang khoiramlaga yengsi aduga lai fatabu nupi asi yumsida lari makhaidi laring thau laimaren amadi ingkonsibu konbiriba ima sang u haibi yaro nakhoi ahumna makhoibu yamna wahankrene nakhoi si lai tinda sukhara kinthokko malini kumarna yam chummi wahumsi ojana haibirido ai hak laitin kaya थाजदे अगी नुपी अमदी इचा सिदी लाइटिन बु निंगजै अदुबु अइना मखोय अनिदा मिरमददी हुई फावत थालेबा कानख्रे नखोयना लाइटिन निंगलगा कैतौदोइनो हेक हेक चाइबी मदुदगी मखोय अनिसु खरा खरा लाइटिन निंगजरमबदु अदुम तोख्रे माइबदुना इबुंगो कुमार लाइटिन हाइबसी खरा खरा सु थाजबा फै हौख्रदी हौख्रे हौजिकती मसीगुंबसी अमुक हन्ना थोक्तनबा चेक्सनसी आई हौजिक लाइटिन खोइरमनबा पोचै खरा हाइरक्की कनानो अमुक्तंग इसल्लु चेमचेत अमदा अदुगा इमा कैथेंदगी लैरुचु कुमार फनी ओजा अबो मंखोंदल लैरिबा चेदुगा पेन अदुगा खरा पुरौ अबोन होय पाबु अबोना चेमचेत का पेन गा पुरकअगा कुमार पीरे अदुगा माइबसिना पोलम सिंगदु मथंग मथंग हाइरई कुमार चे मचेत अमदा पोलम सिंग अदु इसल्ली कुमारना तोमचा ममंग संगोइदा गाड़ी अदु थौदोरौ इबान इमा कैथेंदा चलगा पोलम सिंग असि लैरुसी तोमचाना होय सर तोमचा गाड़ी अदु थौदोरगलगा मबानी चटख्रे थंबाना माइबसिदा थंबान तादा इचा नुपीदो करीनो चाबा याब खरा पिजरुबा यारोइद्रो माइबना इबेमा मदु यारो होरेन लाइटिनगा फजना खोइरंबा लोइरगा पिजजेसु पिजसी तलक्सिदा थोइबीना लैरिबा कादु दोंग दोंग हाइना मखोन अमा तारई थंबान थोइबीबु उनिंगबना मसादु ओमचाकनबा अमा पोई ngaiहक लैरबा मतुंगदा थंबान फममबदगी पुक लाउना हौगटलगा अबोगा माइबदुदा वा करिमता हाइरमदना इमुंग चंखी अदुगा थोइबीना लैरिबा कादुगी थोंग अदु मकुत्तुना फोकलाउना हाइदोई थोइबीना कप्प कप्पगा थंबांदा कोनसल्लागा थोइबीना इमा नखोइना अइंगोंदा तौबिरिबा मयामसी करिनो अइ चाक याम लामे थंबान इचा थोइबी सिदगिदि करिमता तौररो इमा नंगना चानबा चाक लौरुखिगे
ꯇꯂꯛꯁꯤꯗ ꯑꯕꯣꯒ ꯃꯥꯏꯕꯒ ꯏꯃꯨꯡꯗ ꯐꯠ ꯂꯥꯎꯅ ꯆꯪꯉꯛꯏ꯫ ꯊꯝꯕꯥꯜꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯌꯦꯡꯕꯗ ꯃꯥꯏꯕ ꯊꯣꯏꯕꯤꯒ ꯊꯝꯕꯥꯜꯒ ꯀꯣꯜꯂꯒ ꯂꯩꯃꯤꯟꯅꯔꯝꯕ ꯎꯔꯦ꯫ ꯃꯗꯨꯗꯒꯤ ꯃꯥꯏꯕꯁꯤꯅ ꯊꯝꯕꯥꯜꯗ ꯃꯥꯏꯕꯗꯨꯅ "ꯏꯕꯦꯝꯃ, ꯅꯪꯅ ꯇꯧꯔꯤꯁꯤ ꯂꯣꯏꯅ ꯁꯣꯏꯔꯦ, ꯑꯉꯥꯡꯗꯨ ꯀꯥꯗꯒꯤ ꯍꯦꯟꯇꯣꯛꯄ ꯌꯥꯔꯣꯏ" ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯃꯥꯏꯕꯁꯤꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯈꯣꯟꯖꯦꯜ ꯑꯃꯗ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯤꯅ "ꯍꯦ ꯑꯍꯟ, ꯅꯪꯅ ꯇꯧꯔꯤꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯏ, ꯍꯧꯖꯤꯛ ꯀꯅꯥꯅ ꯉꯝꯒꯦꯗꯨ ꯌꯦꯡꯅꯕ ꯇꯥꯔꯦ꯫ ꯊꯣꯏꯕꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯊꯝꯕꯥꯜꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯨꯏ꯫ ꯗꯣꯂꯥꯟ ꯃꯊꯛꯇ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯤꯡꯈꯠꯈꯤ꯫ ꯀꯥꯔꯒ ꯃꯊꯛꯇꯒꯤ ꯆꯣꯡꯊꯔꯛꯏ꯫ "ꯏꯃꯥ" ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯑꯊꯣꯏꯕꯤ ꯃꯈꯣꯡ ꯑꯅꯤꯗꯨ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯔꯒ ꯊꯝꯕꯥꯜꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯝ ꯇꯝꯅ ꯎꯏꯁꯤꯟꯈꯤ꯫ ꯊꯝꯕꯥꯜ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯑꯒ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯊꯣꯏꯕꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯀꯣꯜꯂꯒ ꯃꯊꯃꯣꯏ ꯁꯣꯛꯅ ꯄꯥꯅ ꯀꯞꯄꯤ꯫ ꯊꯝꯕꯥꯜꯅ "ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯃꯥꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯣ ꯁꯦ? ꯈꯨꯝꯃꯣ, ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ"꯫ ꯇꯂꯛꯁꯤꯗ ꯑꯕꯣꯁꯨ ꯃꯆꯟꯅꯨꯄꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯒ ꯊꯣꯏꯕꯤꯒꯤ ꯃꯈꯣꯡ ꯑꯅꯤꯗꯨ ꯀꯣꯜꯂꯒ ꯑꯕꯣꯅ "ꯊꯣꯏꯕꯤ, ꯇꯥꯃꯣꯕꯨ ꯋꯥꯔꯧꯒꯅꯨ, ꯇꯥꯃꯣꯅ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯈꯤꯗ꯭ꯔꯦ"꯫ ꯃꯇꯥꯡꯁꯤꯗ ꯀꯨꯃꯥꯔ ꯑꯃꯗꯤ ꯇꯣꯝꯆꯥ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯀꯨꯃꯥꯔꯅ ꯒꯥꯔꯤ ꯁꯤꯗꯒꯤ ꯍꯦꯛ ꯀꯨꯝꯊꯔꯛꯄꯒ ꯊꯣꯏꯕꯤꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯊꯣꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯐꯝꯂꯒ "ꯀꯨꯃꯥꯔ, ꯊꯣꯏꯕꯤ, ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯅ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯤ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯅꯕ꯭ꯔꯥ? ꯍꯦ ꯇꯥꯏꯕꯪꯁꯤꯡ ꯃꯄꯨ, ꯅꯪꯅ ꯑꯉꯥꯡꯁꯤꯗ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯀꯨꯃꯥꯔꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯂꯥꯎꯔꯒ ꯀꯟꯅ ꯀꯞꯄꯤ꯫ ꯃꯗꯨꯗꯒꯤ ꯊꯝꯕꯥꯜ ꯑꯃꯗꯤ ꯀꯨꯃꯥꯔꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯑꯕꯣ ꯒ꯭ꯌꯥꯟ ꯃꯪꯂꯒ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯈꯤ꯫ ꯊꯝꯕꯥꯜ ꯃꯆꯥꯅꯨꯄꯥ ꯑꯕꯣ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯕꯣꯒꯤ ꯃꯆꯥꯗꯨ ꯊꯝꯕꯥꯜꯅ ꯀꯣꯡꯈꯠꯂꯒ ꯅꯣꯝꯂꯒ ꯍꯧꯗꯣꯛꯏ꯫ ꯊꯝꯕꯥꯜ "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯃꯤꯠ ꯄꯥꯡꯉꯨꯁꯦ, ꯏꯃꯥꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯥ? ꯃꯁꯥꯁꯤꯁꯨ ꯃꯉꯥꯛꯇ ꯉꯥꯏꯔꯦ ꯇꯧꯔꯤꯁꯤ. ꯃꯣꯏꯕꯥ, ꯅꯆꯥꯅꯨꯄꯥ ꯁꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ"꯫ ꯀꯨꯃꯥꯔ ꯃꯆꯥꯅꯨꯄꯥ ꯑꯕꯣꯒꯤ ꯃꯇꯧꯁꯤ ꯎꯕꯗ ꯁꯨꯃꯥꯡ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯦꯡꯀꯤꯗꯒꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯀꯜꯂꯒ ꯂꯥꯛꯏ꯫ ꯑꯗꯨꯒ ꯑꯕꯣꯒꯤ ꯂꯋꯥꯏꯗ ꯃꯈꯨꯠꯇꯨꯅ ꯏꯁꯤꯡꯗꯨ ꯇꯞꯅ ꯇꯞꯅ ꯂꯋꯥꯏꯗ ꯊꯥꯕꯤ꯫ ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯐꯗꯤ ꯑꯆꯣꯠꯄꯅ ꯇꯧꯔꯒ ꯅꯞꯊꯣꯛꯄꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯕꯣ ꯇꯞꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯑꯗꯨꯒ ꯀꯨꯃꯥꯔ ꯑꯃꯗꯤ ꯊꯝꯕꯥꯜꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯕꯣꯅ "ꯏꯃꯥ, ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯁꯤ, ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯐꯕ ꯑꯣꯏꯔꯔꯣꯏ". ꯀꯨꯃꯥꯔꯅ "ꯏꯆꯥꯅ ꯂꯩꯅꯤꯡꯗ꯭ꯔꯗꯤ ꯊꯥꯗꯣꯛꯑꯁꯤ, ꯄꯥꯕꯨꯡꯒꯤꯗꯤ ꯀꯔꯤꯝꯇ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯨ ꯅꯪꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯄꯥꯕꯨꯡꯒ ꯅꯃꯥꯒꯗ ꯁꯦꯡꯅ ꯑꯃꯨꯛꯇꯪ ꯍꯥꯏꯌꯨ". ꯑꯕꯣ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ 2-3ꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯕꯣꯅ "ꯏꯃꯥ, ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯊꯣꯏꯕꯤꯗ ꯆꯪꯉꯝꯕ ꯕꯨꯠ ꯅꯨꯄꯤꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯁꯤꯗ ꯂꯩꯔꯤ꯫ ꯃꯥꯅ ꯑꯩꯕꯨ ꯍꯥꯠꯇꯧꯒꯤ ꯀꯣꯏꯁꯤꯟ ꯁꯤꯟꯅꯕ ꯃꯥꯜꯂꯤ꯫ ꯍꯧꯖꯤꯛꯇꯁꯨ ꯃꯥꯡꯁꯤꯗ ꯏꯃꯥꯒꯤ ꯁꯛꯇꯝ ꯑꯣꯜꯂꯒ ꯂꯦꯞꯄꯝꯃꯤ". ꯀꯨꯃꯥꯔ ꯑꯃꯗꯤ ꯊꯝꯕꯥꯜ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯏ꯫ ꯃꯗꯨꯗꯒꯤ ꯊꯝꯕꯥꯜꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯀꯨꯃꯥꯔꯗ ꯊꯝꯕꯥꯜꯅ "ꯃꯣꯏꯕꯥ, ꯏꯆꯥꯁꯤꯅ ꯍꯥꯏꯁꯤ ꯇꯧꯔꯁꯤ. ꯃꯁꯤ ꯌꯨꯝ ꯏꯪꯈꯣꯜꯁꯤꯗ ꯂꯩꯔꯒ ꯏꯃꯥ ꯏꯆꯥ ꯑꯃꯨꯛ ꯀꯥꯏꯅꯕꯗꯨ ꯁꯣꯏꯗꯅ ꯊꯣꯛꯂꯒꯅꯤ. ꯑꯩ ꯑꯃꯨꯛ ꯏꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥ ꯂꯥꯡꯕ ꯄꯥꯝꯗ꯭ꯔꯦ. ꯏꯆꯥ ꯑꯖꯤꯠꯀ ꯊꯣꯏꯕꯤꯒꯗꯨꯁꯨ ꯃꯁꯤ ꯌꯨꯝ ꯍꯤꯡꯈꯣꯜꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯈꯤꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯒ ꯍꯤꯡꯈꯣꯜꯁꯤꯁꯨ ꯃꯣꯏꯕꯥꯅ ꯍꯣꯡꯉꯤ ꯆꯥꯎꯏꯅ ꯂꯩꯈꯤꯕꯅꯤ. ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯩꯔꯝꯕ ꯈꯨꯡꯒꯪꯗꯨꯗ ꯂꯩꯔꯝꯂꯕꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ". ꯀꯨꯃꯥꯔꯅ "ꯃꯃꯥ, ꯑꯃꯨꯛꯇꯪ ꯀꯞꯈꯤꯅꯨ ꯀꯩꯗꯧꯔꯒꯦ? ꯆꯠꯂꯁꯨ ꯃꯔꯤ ꯃꯈꯣꯡꯗꯨ ꯐꯖꯅ ꯈꯪꯂꯒ ꯑꯃꯗꯤ ꯂꯥꯏ-ꯇꯤꯟ ꯐꯖꯅ ꯈꯣꯏꯔꯝꯂꯒ ꯆꯠꯁꯤ. ꯉꯁꯤ ꯑꯍꯤꯡ ꯁꯤꯗ ꯉꯥꯏꯔꯦ ꯑꯩꯈꯣꯏꯅ ꯋꯥꯒꯤ ꯋꯥꯕꯗ ꯅꯣꯡꯉꯥꯟꯕꯗꯒꯤ ꯑꯣꯖꯥ ꯃꯥꯏꯕꯁꯨ ꯂꯥꯛꯑꯅꯤ". ꯇꯂꯛꯁꯤꯗ ꯑꯕꯣꯅ "ꯏꯃꯥ, ꯄꯥꯕꯨꯡꯅ ꯍꯥꯏꯁꯤ ꯇꯧꯔꯁꯤ. ꯂꯥꯏ ꯇꯤꯟꯗꯤ ꯐꯖꯅ ꯈꯨꯔꯝꯊꯣꯛꯁꯤ.
ꯑꯕꯣ ꯊꯝꯕꯥꯜ ꯑꯃꯗꯤ ꯀꯨꯃꯥꯔ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯥꯝ ꯋꯥꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯖꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯣꯡꯉꯥꯜꯂꯛꯏ꯫ ꯀꯨꯃꯥꯔꯅ ꯅꯣꯡꯉꯥꯜꯂꯦꯅ ꯃꯅꯤꯡꯗ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯃꯥꯏꯕꯒ ꯇꯣꯝꯆꯥꯒ ꯃꯐꯤ ꯑꯁꯦꯡꯕ ꯁꯦꯠꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯉꯛꯏ꯫ ꯀꯨꯃꯥꯔ ꯃꯥꯏꯕ ꯂꯥꯛꯄ ꯎꯕꯁꯤꯗ ꯋꯥꯈꯜ ꯈꯔ ꯌꯥꯡꯖꯩ꯫ ꯀꯨꯃꯥꯔꯅ ꯑꯣꯖꯥ ꯌꯥꯎꯔꯛꯑꯦꯗꯅ ꯑꯩꯈꯣꯏꯗꯤ ꯉꯔꯥꯡ ꯑꯍꯤꯡꯁꯦ ꯇꯨꯝꯗꯕꯤꯗ ꯃꯄꯥꯟꯁꯤꯗ ꯑꯗꯨꯝ ꯂꯩꯔꯦ꯫ ꯃꯥꯏꯕꯅ ꯑꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯎꯕ ꯐꯪꯏ, ꯑꯗꯨꯕꯨ ꯑꯩ ꯌꯨꯝꯗ ꯂꯩꯕꯅꯤꯅ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗꯦ꯫ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯇꯣꯝꯆꯥꯗ ꯌꯥꯝ ꯊꯨꯅ ꯂꯧꯕ ꯂꯥꯛꯎ ꯍꯥꯏꯔꯒ ꯉꯟꯇꯥꯅ ꯂꯥꯛꯂꯤꯕꯁꯤ꯫ ꯃꯥꯏꯕꯁꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯌꯥꯝ ꯄꯨꯡꯉꯛ ꯉꯛꯏ꯫ ꯃꯥꯏꯕꯅ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯌꯨꯡꯂꯒ ꯂꯦꯞꯇꯅ ꯂꯩꯔꯅꯨ, ꯏꯔꯨ ꯂꯨꯖꯅꯕ ꯇꯧꯔꯨꯔꯣ, ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕ ꯍꯧꯔꯁꯤ꯫ ꯉꯁꯤꯗꯤ ꯑꯩ ꯁꯤꯕ꯭ꯔꯥ ꯅꯨꯄꯤꯗꯨ ꯁꯤꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯕ ꯇꯥꯔꯦꯗꯅ꯫ ꯀꯨꯃꯥꯔꯅ ꯑꯣꯖꯥ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯤꯔꯝꯈꯣ, ꯑꯃꯨꯛꯇꯪ ꯕꯥꯇꯤꯟ ꯑꯃ ꯑꯅꯤꯗ ꯆꯥꯏꯊꯔꯨꯈꯤꯒꯦ꯫ ꯃꯥꯏꯕꯗꯨꯅ ꯈꯔꯗꯤ ꯊꯨꯔꯛꯎꯀꯣ, ꯑꯗꯨꯒ ꯉꯔꯥꯡ ꯂꯩꯔꯛꯄ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯄꯣꯠꯂꯝꯁꯤꯡꯗꯨ ꯑꯃꯠꯇ ꯀꯥꯏꯍꯟꯕꯗꯤ ꯌꯥꯗꯦ, ꯃꯄꯥꯟꯁꯤꯗ ꯄꯨꯊꯣꯔꯛꯎ꯫ ꯀꯨꯃꯥꯔꯅ ꯐꯅꯤ ꯑꯣꯖꯥ꯫ ꯀꯨꯃꯥꯔ, ꯑꯕꯣ ꯑꯃꯗꯤ ꯊꯝꯕꯥꯜ ꯏꯔꯨꯖꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯁꯦꯡꯕ ꯐꯤ ꯁꯦꯠꯂꯒ ꯏꯃꯨꯡꯗꯒꯤ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯄꯣꯠꯂꯝꯁꯤꯡꯗꯨ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯗꯨꯗꯒꯤ ꯃꯥꯏꯕꯗꯨꯅ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯉꯥꯏꯔꯤ꯫ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠꯁꯨ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯈꯤ꯫ ꯃꯥꯏꯕꯅ ꯅꯈꯣꯏ ꯃꯐꯝꯗꯨꯗꯒꯤ ꯀꯅꯥꯝꯇ ꯂꯦꯡꯒꯅꯨꯀꯣ, ꯑꯩ ꯊꯣꯡꯒꯥꯟꯗ ꯀꯦꯟꯗꯜꯒ ꯙꯨꯞꯀꯁꯤ ꯑꯃꯨꯛꯇꯪ ꯀꯠꯂꯨꯈꯤꯒꯦ꯫ ꯀꯨꯃꯥꯔꯅ ꯐꯅꯤ ꯑꯣꯖꯥ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯏꯕꯁꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯏꯕꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯕꯨꯠ ꯅꯨꯄꯤꯗꯨꯅ ꯃꯥꯏꯕꯁꯤꯒꯤ ꯁꯛꯇꯝ ꯑꯣꯜꯂꯒ ꯋꯥ ꯀꯔꯤꯝꯇ ꯉꯥꯡꯗꯅ ꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯒꯤꯠ ꯂꯥꯎꯅ ꯐꯝꯊꯔꯛꯏ꯫ ꯀꯨꯃꯥꯔ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯑꯣꯖꯥ, ꯀꯦꯟꯗꯜꯒ ꯙꯨꯞꯀ ꯀꯠꯄꯤꯔꯛꯑꯕꯣ? ꯌꯥꯝ ꯊꯨꯏꯅ꯫ ꯃꯥꯏꯕꯗꯨꯅ ꯕꯨꯠ ꯅꯨꯄꯤ ꯋꯥ ꯀꯔꯤꯝꯇ ꯉꯥꯡꯗꯅ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯃꯈꯨꯠꯇꯨꯅ ꯑꯃꯃꯝ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯂꯪꯊꯣꯔꯛꯄ ꯍꯧꯔꯛꯏ꯫ ꯀꯨꯃꯥꯔ, ꯑꯕꯨ, ꯊꯝꯕꯥꯜ ꯑꯃꯗꯤ ꯇꯣꯝꯆꯥ ꯃꯥꯏꯕꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯃꯁꯥꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯁꯦꯡꯕ ꯃꯥꯏꯕꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯉꯛꯑꯒ ꯃꯥꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯂꯩꯔꯝꯕꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯃꯗꯨꯗꯒꯤ ꯊꯝꯕꯥꯜ, ꯀꯨꯃꯥꯔ, ꯑꯕꯣ, ꯇꯣꯝꯆꯥ ꯃꯈꯣꯏ ꯃꯔꯤꯃꯛ ꯃꯥꯏꯕ ꯑꯅꯤꯁꯤ ꯎꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯁꯨꯃꯥꯡꯗꯒꯤ ꯃꯪꯈꯣꯜ ꯂꯣꯝꯗ ꯆꯦꯟꯈꯤ꯫ ꯀꯔꯝꯕꯅ ꯃꯥꯏꯕ ꯑꯁꯦꯡꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯀꯨꯃꯥꯔꯅ ꯑꯕꯣ, ꯇꯣꯝꯆꯥ, ꯅꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗꯒꯤ ꯈꯣꯟꯖꯣꯜ ꯂꯨꯈꯥꯝꯗꯨ ꯑꯔꯩꯕ ꯃꯈꯩ ꯄꯨꯊꯣꯔꯛꯎ, ꯑꯗꯨꯒ ꯃꯃꯥ ꯅꯪ ꯃꯐꯝꯁꯤꯗꯒꯤ ꯂꯦꯡꯒꯅꯨ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯤ, ꯑꯗꯨꯒ ꯋꯥꯔꯤꯁꯤ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯉꯥꯝꯈꯤꯕ ꯀꯌꯥ ꯌꯥꯎꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯈꯨꯗꯛꯇ ꯄꯥꯔꯒ ꯔꯦꯀꯣꯔꯗ ꯇꯧꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯛꯇ ꯄꯥꯕꯅꯤꯅ ꯋꯥꯔꯤꯁꯤ ꯂꯧꯁꯤꯟꯐꯝ ꯈꯪꯗꯕꯅ ꯋꯥꯔꯤꯁꯤ ꯄꯥꯕ ꯃꯇꯝꯗ ꯁꯣꯏꯕ ꯑꯗꯨꯃꯛ ꯌꯥꯎꯏ꯫